Paujari Jumpop over Maroiba Pau Karab de Dogeri. Airport Drug Case gi wayelda Mapan gi Mioi mari Machin hngkhre. Kolkata gi Deccan Cargona Pusilaki Badagi Imphal West District Police Teleram Kiba Special Intelligence Unit SIU bo Losing Kiba Inspector K Ranjit ki team amana Imphal Airport gi January taraga mathoi Lishing ani taraga humdoida carton box taret pick thanba illegal drugs in bhagat kiba thogdoki case adugi chattharibasing wayel gi ahanba Saruki prosecution witness PW Singh examine tawbagi tabak da court na case asiki PW Singh oriba Mapan gi Mioi mari gi Machin hangba loinana case asiki accused taruki maikei da lepkhiba defense counsel singna makhoibo cross examination tawkhre. West Bengal government na tongan ba case kaya lokhatkraba BJP gi senior leader kaya phaba yadanaba Supreme Court na protection pikre tongan ba case sing da Supreme Court na protection pibadagi state authority singna Phabang amloroi toba BJP ki senior leader sing ki manungda Arjun Singh amsung Kalas Biz Yavar giya yaure state na political gi oibat laman khumbagi khongthang lohalakle haina maral siraduna BJP ki leader singna file tawrakhiba pri amaga mari lainana laibake khwaithaki thak wanglaba court asina Mamta Banerjee na lusingbo West Bengal gi Trinamool Congress government gi paukhum kaukhre BJP ki petition leader sing Arjun Singh Kailas Biz Gabar Gia, Mokul Roy Saurab Singh, Pawan Kumar Singh Amasung, Kabir Sankar Bos na Mamta Banerjee government bo, Bakoy gi Mayokta Aranba case kaya lokatli Amasung state aduda, terror ras ki thawung chathay ay maral sikhe. Mathang chahida pangthok kadruba state ki mikhal gamari lainana Aranba case sing adu, file tawribani ay na BJP ki senior leader sing asina pangdokhe. Case sing adu mathang chahi ki angan bada pangthok kadruba legislative assembly mikhal gi yenglaga, political ki oibat laman khumbagi khongthang ni ayna BJP leader singi wafam asigi matang da Justice SK Kolna losing pa bans amana state government dagi pakhum kaukhre BJP ki MP represent tawriba senior advocate Mukul Rohat Gina Pants asida tawkhiba submission na haike ayaki client asina kumja lising ani taraga mapanda Trinamool Congress thadokhraba matungda ayamban achamba offensing oiba case humpuga mari state government na maki mayokta register tawkhe Nupi sing na internet sin nabagi chang India da Bihar na khwaidagi nem na leiri survey report National Family Health Survey ki mga suba tangkak ta sathakiba survey amaki matung inna India ki oina nupi sing na internet sin nabagi chang asi Bihar na khwaidagi nem na leiri haina phangdokre Mamang sahi lising ani taraga mapanda sathakiba survey report adu handak ta phangdorakhibani report asigi matung ina lebak asigi oina nupi sing na internet sin nabagi chang asi Sikkim na chada umraka daruk dasmik taret oiduna khwaidagi wangna leiri aduga Bihar ki nupi sing na chada kun dasmik taruk oiduna lebak asigi oina khwaidagi nemna leiri haike nupa singi marakta na Goa na internet sin nabagi chang chada marfuni thoi dasmik mapan oiduna khwaidagi wangna leiri aduga Meghalaya state na chada Nifuga nithoi dasmik amu oiduna khwaidagi nemna leiri haiba udkhe Anuba National Family Health Survey data asi India gi oina state kunithoi khaki oiba maramna mapung pharaba phal amadi oidre lebak asiga choba state sing maru oina Uttar Pradesh amasung Rajasthan state singdi survey data asina konsenba ngamdri haire maram asina hojik phawbagi oina piriba report asi ahongbala pasu yai National Family Health Survey gi data asi mapung phadri anba tangkhaki oina phangdorakpane lebak asida leriba state singki nopa amasung nupi sing internet ningthina sinnabagi mawng matauda paksana khenaba kaya leiribane masigi su mathakta urban amasung rural area singki marakta internet sinnabagi mawng matau amadi sang asuki matik khenaribani aire malemgi oina tamthiraba COVID-19 ki laina laichat paksana sandokpa aurakhraba matungda education amadi ana laying mari lainaba sakut thawang ayamba online gi khuthangda chathaduna laklibane haujiksu malemgi oina Mioi million lising kya online da makhatana thabak thoram sing pangthokadaba watlibane India government gi oina dileibak asigi ayamba Mioi sing internet sinnaba henanaba thawang paikhat pasu leire internet sinnaba da miyambo khuloi hanba asi yamna maru oirakbagi atopa maram amana government na paikaliba scheme sing amasung domi sing gidamak government na ahaldokliba application kya miyam da khanganaba konarakpada internet ki tangai fadaba lakpadagini aire mamang sahi lising ani taramapan khakta da leibak asida internet natragna broadband sinnaba Mioi million chatet taragani pan dasmik taret manga yaukrabane hairiba changchat asi kumja lising ani taragani pan da leiramba adudagi chada taramapan hengalabani haina su telecom regulatory authority of India na phongdorkhiba data amada ulli aire amaromda Union Home Minister Amit Shah tang kuntaret Lakkadouri Union Home Minister Amit Shah tha asigi kuntaret Imphal da Lakkadouri masigi tamung Manipur government na tongan ba security section thawang lakhat puga loinana project khrasu Union Home Minister da sanggahan nabagi damak sem sakhre aire
Presna fangba paugi matung inna chaniba December 28 Union Home Minister Amit Shah Imphal Laktuna Governor Chief Minister Opposition Labour Party gilusing basing amasong State Civil Society gilusing basing unaduna NSNIM amasong India Government gi marakta chattharibasing santi gi wari chanaba asigi waroisin puraknabagi aroiba pankai asigi matangda khanaraba yai haire Pawasina makhatana hai Unit Home Minister ge khongchat asigi manungda State Government ge maikei digi akanaba project ya Unit Home Minister da sangha hannabagi damak thorang tawre aduba Unit Home Minister na sanghagadori project sing adu karino aibadi aujiki oina phongdoku aiba yadre Unit Home Minister na Imphal da thunglabaga BJP na lusingpa Manipur government na paikaliba project khara sangkana gidamak sem sakhre haiba project sing asi sangkaduna miyam da sinaraba matungda Unit Home Minister na Manipur gi governor amasung chief minister ga tonga na unaduna state da sigi amasung yumthang naripa state chengi aujik oriba law and order amadi asikumlaba phibam asida kari toba yabage haibadu kumda khanaragani haire Pawasina makhatana hai India government amasung NSNIM na santi gi wari sanariba asigi matangda opposition gi lusing ba yauna tongan ba party gi lusing basing amasung civil society gi lusing basing tanaduna NSNIM gi page talk asi loisin renghi gi mamangda kari toba yabage haibadu khanaraba yai masigi mathate state government gi maikidagi sangvidhan gi taruk suba schedule semdokpa Manipur Land Reforms and Land Revenue Act insurgency issue amasung kuki militant singa chathariba suspension of operation ki batang da khanaraba yai haire sanabagi pau amada India tour of Australia bowler sing na laksin duna Australia dagi mangjin thare Australia na jumpu oiduna India amadi Australia leibak ani ki marakta chathariba cricket series ki ahanba test match ki nini chanba numit loiba phawpada India ki bowler sing na Australia ki batsman sing bol laksin duna Australia dagi run humpuni thoi mangjin thaduna chale Adelaide da chathariba ahanba match test match asida India na toss ngamduna batting khanbaga loidana ahanba innings ta run chani nifuga mari lauke India gi innings asida opener Prithvi Shaw ball ani khaktama mayok naramlaga match Shell struck ki ball da out oike match ki angan basarukta opener ki wicket jamna thuna mangjaduna pressure kana phangkiba India gi innings asi test match ki experience leiraba batsman Shedesor Pujara na ball cham humpu mayuk na duna India gi innings bukana ba honaram khe Lewandowski na Messi amasung Ronaldo bo bai theba biduna FIFA Best Player Award fangle Bayern Munich ki forward Robert Lewandowski bo laukiba chahida ki compete tawna badagi winner oikiba Lionel Messi amasung Cristiano Ronaldo bo mai theba piraga Best FIFA Men's Player 2020 pinaba ngarang khankhre German League amasung company loinana brand loinana Champions League laukiba Lewandowski na competition punamakta top scorer oiraga sanabat loisan ki amasung award asibo ahan boina lauke sahi kuntra gani thoi pharaba asina su Poland bo lamjing laga Euro 2020 qualification phangan ki amasung October thada lising ani taraga mapan kun UEFA Men's Player of the Year fina bakhan khe Nagalam da COVID-19 laina laksin bangam lakpadagi triple C taruk thingjille Manipurda hausi COVID-19 laina tamna laksin bangam lakpaga loinana COVID care center triple C taruk thingchalle Imphal Airport Mapan halakba air passenger sing COVID test tobagi thabak punamag leple hana Manipur Sarkar ki health director Dr. K Rajona Phongdokhre UP government na farm law ki Mayokta Khongjang chattharibasing Lupa Lakh hngkhre fine tihnnaba Notice Thokkhre Parliament na pass tawkhiba anoba farm law humba janingdaba phongdoktuna Khongjang changsiliba Uttar Pradesh ki Lomisin da state lengang Lupa Lakh hngkhre fine tawgadabani haina anoba notice ama thokre Police authority na Lakh hngkhre ki sanpham adu clerical error ni sanpham asimakti yaudabani haina sengdokre BJP ki leader sing da Lomising ki protest asi ain kai pathabang ni haina maran siringai jarakta UP government na Lomising dagi asoba fine ki sanpham lawgani haina khangalakibane state government ki notice adu sample district based of Lomising ki lusing batarukta serol tharakna khangalakibane makhoi sing adu ayambana Bharatiya Kisan ki Union asli ki Lomi lusing basingne State government na Lomi lusing basing adu da makhoi kuding maki Mioi amamamna Lupa Lakh hngkhre ki person pon langkhalakadabani haina khangaladuna leibak asi ki Lomising ki damakta center na jai pathaurang sing paikhalakbaga loinana Lomising ki tunglam chatta sel thungi phibam phagat hanarba pass tawkhiba farm law om adu badlana wanduna Lomising bo protest thaliba asi farmer lusing basing asina insin badagini haina government maral siraduna Lomi lusing basing asida person pon ge wafam adu khangan khibane Maragasida CBI na Hathras da Mou naha ama gang rape tawraga Hatkhiba case ki Chargesheet court Thagtkhre Tha ani ki mamang da Uttar Pradesh ke Hathras da Dalit Mou naha ama gang rape tawraga Hatkhiba ki leibak pungjau
थिनबा वाथोक अदुगी मतंगदा CBI ना लौकटखिबा केस की चार्जशीट ngasimak सेंट्रल एजेंसी असिना स्टेट के शेड्यूल कास्ट ट्राइब की स्पेशल कोर्ट थागतखरे हाइना एजेंसी की पाउना फंगदोकले CBI ना मिनुंगसी यावदबा मिहात असिगी मतंगदा थिकन पयाबा थिकन पदा विक्टिम ओरिबा अतोनबा जाति की मौ नहा असि अपर क्लास की मनुंग चनबा संदीप लोवकुस राभी अमदी रामू कौबा 21 मरी असिना इज्जत मांगलबा मतुंग तामथिन ओट नाइबिरग सिरे हाइना हुंदोकलम खिबगा लोइनना हॉस्पिटल द लाइकनबा ngамदना सिखिबनी हाइबगी केस हिस्टरी अमसु चार्जशीट अदुदा यावे हाइरे अरोइबदा कंटेंट सिंग असिग मरुइबा पाउ खरा असिबा पाउ दमजरिबा मरिपु लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरि बुकनम पथागचरी चैनल असिना दमदा कानरबदी सब्सक्राइब तौबिद्रिबसिंगना सब्सक्राइब तौबिरमु लोइनना लाइक एंड शेयर तौबसु कॉबी ग्रुप नमकपु अमुखाना थागचरी।